Kurumjari, SKTV News na sandok sariba Manipuri pau, yengbiri bismutaram nuksari ahan bada maru eba pau sing pambigani. Liang mai naga gi miyoi taruk hat ki pathok dokta senaba atai miyoi sing lakliba namit nini gi manung da faragani haina Home Minister Govindas konthok jamna phongdok khrei. Indian Army ga nakna leiriba kanto sabal da kuki singna maite yum mai thari base Central Force mathau tawdre State Force thamdragade masina aroi ba oiroi haina Samajwadi Party na phongdorli. United Naga Council UNC na sangsiliba Inter-District Economic Blockade ki khongjang asida ngasidagi kokomi na sumapung fana sagolagani lauthokre. Manipur High Court ki MSCT dashboard amadi High Court ki judgment order upload tawduna information sabsana yawba software ani ngasi launch tawkre. CRPF ki Cobra unit na ngarang ayuk Kukizo Council amadi Kuki NP Manipur ki thaupuba Dominal Hawkip ki yumda red chatharam lay. Amasung MSPDCL amadi MSPCL ki kumzalising ni tarama panda pangthu ki ba recruitment ki result atuba matamda haidok trabadi office solonsun bagi khongjang sangsilagani hairi. Hojik pau sandona pijari Leilon Wi-Fi dage fakiba Liangmai Nagagi miyoi taruk tamthina hatkiba thokdokta senaba atai miyoi singsu lakliba numit nini gi manung da fargani haibagi thajaba leire haina Manipur lenga ki Home Minister Govindas konthok jamna phongdokrai lambi gi khudong thiba thokdok sing thokpada asopan nangnaba miyoi sing athuba da mateng pang ngamnaba wakalon da ngasi Manipur Drivers Association apirakpa ambulance gari ani ngasi Thawbal amasung Bisnupur District ki SP sing da Home Minister Govindas konthok jamna khusina krai Mantri Pukrida Laiba Civil Secretariat ke Ministerial Block Mamang da Pangthokpa Asamba Tharom Amagaloina Ambulance Gari Ani Adu Kusina Kibane Tharom Adugi Kudong Saba Lauraduna Paumising Hangba Wahangi Paukumda Minister Govindas Konthok Jamna Hai Liangmai Nagagi Miyoi Taruk Hat Kiba Thokdoka Mari Lenana Culprit Ani Fare Makatana Atai Sufana ba Operation Makasa Thari Laliba Numit Nini Asida Ahenba Culprit Sing Pargan Habigi Tazabale Haiki Amaromda Thasigi Tang Taramatoida, Kanto Sabalda Yumai Tarambagi Todoki Matang, the Hangba Wahangi Paukum, the Minister Nahai, Todok Adubu, Langaki, Maike Degi, Awang Watakta, Yaning the Bapongli, Kangogdana, Todok Adu Tokre, Mapam Aduda, Masing Yamna Security Force Tamnibani, Adubu, Karai the Noma, Swabadi Lakre, Govindasna Makataraduna, Kanto Sabali, Yumai Taki, Todok Adugamari, Lena Mui Kun Faki, Makoi Kungimanunda, Atai Tadokraga Makatana, Wahang Pahong Taunaba, Mui Hum Detent Toduna Tamli. Makatana Todok Aduda Senaba Mui Sing Fan Honori, Langana Fakaliba, Tabaki Fal Soidana, Uba Fangani, Security Force Mikub Nahom Singna Laiduna, Tabak Tauna Bakan Cray, Todok Topamgi Manata Manipur Police Amasung CRPF Team Sing deploy Tokray, Ahenba Security Force Tamna Basu Honori, Todok Topanumit Adugi Numidam Se Minister Yumnam Kamsana Mayatang Lauduna, Security Awang Bataki Mipam Supang Tokuna Mapamaduda Oiriba, Security Gifibam Yangshin Kihaina Fongdoke, Amarom District Police Thawbal Amasung Bisnupurda ambulance gari ani pirakli ba adu gidamak Manipur Drivers Association busu Minister Govindas na thagat po phongdoke thoromaduga mari lenana saruya kiba Manipur Drivers Association ge General Secretary Sanjoy Ketrimim na haikibada Manipur Driver Association na Imphal Dimapur amade Imphal Jiribam lambida Thoaningda ba thodok sing thorakpada hanadagi hauna driver singna angam mateng pangduna lakle masigi saruk ama oina district asigi mafam singda lambi khudong thiba thorakpada mateng pangna ba ambulance sing asi khusina bane ambulance sing asina ana ayek asopan sing pukhalakpada association gi maikedi gi selamata lawre haiki We highly condemn, and there was also a lot of security deployment, but somewhere it has gone wrong. So we have already arrested 20 persons on the same day. Out of those 20 persons, 3 have been detained and all others were released. And we are trying to arrest more culprits. So the action will follow. No? The incident place is pretty close to the military station. So there is a lot of questions on it. No? So we have already asked them to always keep alert. And we have seen in the social media what was going on that very unfortunate day. And we are going to deploy more security forces over there. So any more further areas from Railway and Bifer regarding the killing of these 6 Naga houses? We have already arrested 2 culprits.
and the more are being arrested very soon. The operation to nab all those culprits is continuing. Hopefully, within 2 days, we'll be getting more arrests of those culprits. Thank you. Thank you. Thank you. Indian Army ga nangna leriba kanto sabal da kuki sina kumtharalaga maitei gi yum mai thariba se ahan manate Central Security Force mathau tawdrabrina State Force na mahut silhaudragade handak ki thodok asina aruibasu oiroi haina Samajwadi Party Manipur Unit ki President Kondongjam Bisorjana phongdorokle thasgi tang 13 da rally chatpagi mingda kuki sina kanto sabal da kumtharalaga maitei gi yum taruk mai thakiba thodok thokpamda Samajwadi Party Manipur Unit na hakthengna satuni yangshin khongchat aduga mari lenana ke Visorjana makha tana phongdokibada kuki singna laima khongdagi kumtharalaga kanto sabal da leiba maitei gi yum sing mai tharba fawda Central Security Force singna yengduna laikibagi maram karigino mayum mai sakpa muthatpa sangna bahonara kiba mioi singda onsinduna tear gas smoke bomb kapsin kiba lathi charge tawduna asopan nahan kiba ka henba thong Samajwadi Party na condemn tawi kuki singna satharliba thong asigi mathakta paliba lenga asina akanba action lokhat piu laima khong singmang amadi kanto sabal da kuki singna yum mai thabagi thabagasi handike asiga taruklak sure sensitive oiba zone haiba mafam asida kuki singna irai laina yum taruk mai thaki basida conspiracy yawgi mami tai thodok ama thokraba matungda condemn tawbagi mahutta thodok thoktringai da section thorang lokhat piu kanto sabal gi mathak lomda state force ki outpost ama lengdana thambiu miyam gi khangmang ngaluk mikupta civil war thokani haibasi lengana kaudaba phai thodok asigi matangda mek sengba paudam ama Samajwadi Party gi national leader Akhilesh Yadav unaduna paudamgani haiki Sai bising tu garing ui me ama yaw sa me army ga yam naknaba only 50 meters ki distance te da kamaina sakpa du khangudabno afam da aikhoi gi yumsi isana kanjabagi khudong sabasi army sing na pide makoina loina bak thingaga thamaga asomdana khuba khuraga nuoga yumda thanbagi thabak tawon base Samajwadi Party gi maikai de tasengna condemn tawi athuba matam se da aikhoi gi sarkar na hajik leiriba nongma khaktana sum chathariba misi mina thoiba adagi yum kya mai thagalaiba thodok singse atubam tam da lepna na tobiu aikhoi gi di sarkar de taina binatana kai su pailete adna aikhoi se freedom of speech leitaba leba am sudum oirabani taseng na haida ga di government na kai gi dang da hananga lingai dagi precaution se logdabno ba kuki myam no kumtharaga army na khariba boundary dagi wangma se de da darana tawi adu aikhoi buna ka hanba yadi masi manung se da kari aron be agenda am laibano haibasa taseng na aikhoi singna da bangamde United Naga Council UNC na sangsiliba inter-district economic blockade ki khongjanga sidanga sidagi kokomina sumapung fana sagolagani haina lauthokre hiramasugi matangda coordinating committee on Manipur integrity kokomi gi IPR subcommittee ki convener na thadorpa cherol mana hai sahi ahum helaba Manipur gi iranga singa sisu waroshin purakpa ngamdana adumak leiri lamdam asigi miyam na sanglaba matam asi awaba kaya mayok na duna leiri ngai cherakta naga gi mioi taruk farga minungsi leitana tamthina hatki miyad asigi asumba wild fangna ba khongjang kya sangsilingai cherakta kanto sabal da nongna amuk maitai gi yum taruk mai tharakhi asingumba narco terrorist singi ka henba thong singa si kokomina tumina yenglaga leiroi miyad pa lamhen tu henba singi mathakta para tambina bagi damak kokomina su United Naga Council UNC na sangsiliba inter-district economic blockade asida ngasidagi mapung fana sagolagani maram maduna UNC na sathariba economic blockade asida miyam na sumapung fana sagatuna mai pana bhona mena si haina serol asida appeal torukli Manipur High Court ki Motor Accident Claims Tribunal MSCT dashboard amadi High Court asigi official website ta thagatpa judgment order khudima ke upload tawriba numit amadi pungpham gi information subsana yawba software ani launch tawkhrei Mantri Pukri da leiba Manipur High Court ki Chief Justice ki court ngasi pangthokpa launching program adu da court asigi Chief Justice M Sundar Justice A Bimol Justice A Guneshwar Sharma amadi atai marui ba mioi kya su sarugya ki tharumadu gamari leina Chief Justice M Sundar na High Court of Manipur gi sayol ani kalen suti leiringai manungda software ani asi sembani India gi Supreme Court na khanglapagi matungina hairiba software ani asi semduna launch tawbani ngasi launch tawriba software ani asi gi manungda software amadi claim taruktraba deposit single list document amadi atai mari leinaba information khudimak upload tawgani atopa software amana High Court of Manipur gi official order khudimak upload tawrukliba numit amadi matam gi sabsaba information khudimak phangangani Manipur High Court ki sayol anigi kalen suti asi mamal leina sizinakiba adugi damak nuaiba phawi hainasu Chief Justice M Sundar na phongdokki This vacation was used, this fortnight was used to develop two softwares in-house. It is homebred
One software pertains to MACT dashboard, Motor Accidents Claims Tribunal dashboard. This dashboard has been set up pursuant to orders of Honorable Supreme Court. What this dashboard does is, it will give a list of all unclaimed deposits which are lying unclaimed, and all the districts will upload it so that anyone accessing it at one flick of the finger can get the details of unclaimed deposits, and the Honorable Supreme Court has given a series of directions. CRPF की कोबरा यूनिट न ngarang ayuk angan bada Kukizo Council amasung Kuki NP Manipur gi thaupuba miyoi amagi yumda red chathakrai thawung adubu Kukizo Council akan mamong da yaning da phongdorli red adugi matang da SKTV na fangba pawgi matungina ngarang ayuk ki pung ani makhairam taba matam da Kangpokpi district ki manung sana Bongfazwal da laiba Kukizo Council ke ZSG Joint Secretary amadi Kuki NP Manipur kimgi Secretary su oiba Dominal Haukip ki yumda CRPF ki Cobra unit amana red chathaki Tanja aduda Dominal Haukipti Kuki NP Manipur ki President Galoina Churachandpurda KZC amasung Kimgi oiba mifam amada saru yabasatki red adu karigi matang da sathakibano amadi kari karamba polam natragana document sing fagat ki bage haigi matang da hoji phobge na sabsana khamungamdre amarom da CRPF ki Cobra unit na Dominal Haukip ki yumda red sathaki bage thongodu Kukizo Council akan mamong da yaning da phongdorle Hiramasigi matang da KZC na thadrok pacherolaman hai red adu mangjang nona yumgi miyoi singda karigumba amata khangalamba tawdana imung manunggi miyoi sing tumlingai manungda sathakibani security force ki thongoduna yumgi nupi angang singda aki tujungba phawholle karigumba Dominal Haukip ki yumda red sathadaba yadre hairabadi legal gi oiba thoranga loinena kangon chumna sathagadabani yumgi miyoi sing tumnaringai nongai matung athengbada red sathab haibasi rule of law bu ikai khumnadaba utpani haina lawi maram aduna Dominal Haukip ki yumda red sathakibagi maram mari lena authority na legal gi oiba mijeng da sabsana sengdokadabani loinena red aduda yawba personal singi mathakta inquiry tawgadabani haina KZC gi serol sida taksilakli Hokiba tang taramathoida leimakhongda thokiba thodok amaga mari lenena fajinkiba CSO gi lusingba sing athubada thadorkadabani haina Committee on Tribal Unity kotuna mari lenaba singda appeal tarukli Hiramasigi matang da kotuna thadorpa serolaman hai naga taruk hat kibage asumba while fanghangadabani haibagi matang da naga singna sathariba economic blockade asi region asigi political amasung security gi mijengda nahona yengsin haningi mihat aduga mari lenana NI amasung security force na handak tamiyoi ani fakibadu punamakna khangpham thokpani nakal amaramda kanto sabal gi mi leinadraba maitegi yum khara mai tharamba adugi matang da lok sabha gi MP Dr Angamsa Bimal akoijamna laktuna Central Security Force ta maral kya sikhi MP na thona leina Central Security Force ta ngangkiba adugumna Kukizo miyam gi security ga mari leina ba hiram kya dasu sabmana na ngangadabani Kukizo na kundabam phapam singda sathariba economic blockade ki mayokta khongjang sanction basina nathairaga thamlaga yum mai tharam gi matang da wapong kya phongdorpasi Kukizo gi miyam na yabangam loi loinana asigumba yum mai thabagi thonga si matungda amuhana tawdana basu kotuna appeal tawri Amromda Hokiba tang taramathoida leimakhongda thokiba thodok amada phajinkiba CSO gi lusingba sing athubada thadorkadabani haina serol sida makha tari Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi kumjali sing ni tarama panda pangthokiba recruitment gi result haidok tabagi mayokta office solonsin magi khongjang sangsilagani hairi MSPDCL amasung MSPCL gi pangthokiba recruitment gi result lautok tabagi thongadu bu yaning da phongdol dunanga se kaisampale mejam laikai All Manipur MSPCL and MSPDCL 2019 recruitment exam completed candidates sing na saru yarga wakar mifam sathaki wakar mifam madu da saru yakiba Dabu Salam koba candidate amana phongdor kibada pangthokiba recruitment adugi result mamang tha June fawgi manungda lauthokpinaba mari leinaba singda haijaki adubu ngasi fawwa lengang na kari makhongthang amata lokhatana leiri recruitment exam adugi result lauthokpagi mahut mamang sahi kumjali singani kunmanga gi September gi tang anida recruitment exam adu cancel tawre hana notice thoraki thawng asina candidate oikiba singdi hingna hatpaga sapmana halai recruitment exam adu cancel tawre haiduna thokiba order atuba matamda handokadabani maduna tarabadi makhal makha kya gi khongjang sing sangsinaba sem saba loire hana phongdoki
ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕ ꯁꯔꯀꯥꯔꯗ ꯑꯜꯇꯤꯃꯦꯇꯝ ꯗꯤꯃꯥꯟꯁꯤ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯁꯤꯗꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯁꯣ ꯂꯣꯟꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯒꯤ ꯔꯦꯂꯤ ꯆꯠꯂꯛꯀꯅꯤ ꯁꯦꯝ ꯕꯪꯂꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯣꯝꯖꯤꯟꯒꯅꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯀꯅꯤ ꯏꯚꯟ ꯕꯟ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯔꯅꯤ ꯀꯛꯈ꯭ꯔꯤꯕ ꯀꯦꯟꯁꯦꯜ ꯑꯣꯔꯗꯔ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯚꯣꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯊꯕꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄꯤꯌꯨ Nagaland gi chumuk kedima district ki manung sanba Sukhovi da IED oigini singnaba bom ama pokhaibadagi Assam Rifles ki personnel ama laikhidre marina sopa nangkhrai thadok adugi matangda Kohima gi Defense Public Relation Officer gi pawman hai improvised explosive device oigini singnaba bom adu Assam Rifles ki gari da atamna target tawra pokhan khibani bom pokhai gi daba mafum adu da passenger senba auto rickshaw ama khamlaga leramki Assam Rifles ki personnel singna tongba bolero pickup aduna auto rickshaw adugi manak yorpada mapangal kalaba IED adu pokhar khibani Maduda Assam Rifles ki personnel ama thawai mangke aduga personnel mari amana asopan dangki soklaba personnel mari adu makha taba lying sathanaba manak nakpada leiba hospital da phokki thongdok adu thokpadaga ahenba security force personnel sing mafam aduda sangchinduna park sena thibhomi gi thabak chathaki hojik phawgi oina thongdok adu kanana sathaki bano haiba sapsana khamung amdre hana pawsna makha tari kona phangmo pawgi matungina thongdok adu da leikhidaba migi masing puna ahum sure hairi Mayai kabani sa sizinabagi mangjab amasung masidagi hogolakliba nahasing kanabagi pandamda class 5 to 12 fawbagi oiba curriculum amasung syllabus semnabagi matangda MSF Bishnupur District Committee na ZDO Zone 4 Bishnupur da aiba serol pishin krai serol pishin baduga mari lenena Manipuri Students Federation Bishnupur District Committee gi President Moirangthem Syam Sundar na hai aikoi gi puning wakal hongan bangamba mayai kabani sa amadi haksang sogan bayaba polum singdagi hogolakliba nahasing kanbagi tangai fadaba sauna leire madugidama kumjali singani kundagi MSM na aikoi mayai kabadrak thadoksi haiba mingthonba campaign ama sangsilaga lakli campaign asugi manungsana seminar convention discussion competition amade discourse na singba kya toan toan be school amade college singda pangthok palai krai hoji makata na lanai amade lenga ki mahitam pham singda drug education amade drug use prevention ki matang da class 5 to 12 faw gi mahida tamna gi damak curriculum amade syllabus sem na ba khongthang asi paikhat pani madu gi damak ngasi Bishnupur district ke zonal education officer da MSF Bishnupur district committee gi maike digi aiba serol piduna takshin krai JDO na wafam asibu maru oina lawduna directorate of education S ta pukatuna mahiroi amade miyam gi aifana ba wakal na mang tharga atubada thabak onthona ba taksin biu karigumba wafam asi tasin adana laithoklabade district asida leiriba mahiroi singi akanba iho ama lakani haina phongdokhi Bosem amadi kosem gi makhada leiriba lanai amadi lengaki mahi tampham sangsingda class 5 tagina class 12 fawba drug education amadi drug use prevention campaign ga mari leinana curriculum amadi syllabus puthokuna leirik oina phangalaba matungda athuba matamda mahirosingda tamba phanganbiu loina masigi aiba cherol amasu Bishnupur district ki JDO da koina pisinja traina singa JDO madam asu isagi tawdraba yadabai thogdangni khanbiraga lebaki ni tungni khanbiraga education as ta action binaba MSF na kai gadi nolonga su thamjari Hokipa tang tara mathogi nungthilda khulai paibasingna Govazang khulda nomai kapsilaktuna Howlal Singsit Kobamiu ema hat kibagi thokdok adubo Kuki Baptist Convention amasung Kuki Human Rights Council akan mamongda yaning da phongdorokle thokdok adugi matang da lup ani asina thador kiba toan toan baserol amagi matungina Khulai paibasingna Govazang khulda nomai kapsinduna attack satharkiba matam aduda Howlal Singsit amasung mahak kiloina be nemnai kim Singsit law surga leibane thokdok aduda Howlal Singsit nomai maruna panbadagi leikhidabane hairi Howlal Singsit asi KBC Search Govazang ge Search Secretary oiduna lining asida katholaba mi amane mana leikhidaba haibisi punamaki mangjabane nakalamromda Howlal Singsit nomai na kaptuna hatkiba du NSN IM amasung ZWF ke nani haina Kuki Human Rights Council maral sirakle Howlal Singsit yauna Kuki zogi mi tara mari hatpada senaba NSN IM amasung ZWF ke gi kada sing Father Wild Sathagadabani, Kuki Zona Kundam from the Satariba economic blockade Atubada, Handukanduna blockade a civil Satariba organization Singimatakta, Akan action Lokat Kadabani Haina, Kuki Human Rights Council, Gimakadi Pondrokli. Liangmai Nagagi, Misam Taruk Tamthina Harkiba Togok Adugi Asum Mawile Fangan Gadabani Haina Kolau Lau Cray, Point Mangagi demand of Cray,
ngasi Justice for Six Sons of Kobru United Committee na sinduna Imphal East District ki manung sanba New Second laiba tribal market wakat khongjang sanction krai mioi kiana saruk yaduna sathaki ba wakat khongjang aduda lamdam asida tholiba irang asigi taxak makok thongba singna pugadabani su withdraw tawduna proxy war lab kadabani haina thaba placard sing season ki wakat mi phamaduga mari lenana amuko gi president sorokhaibam sanjoina phongdoki bada irang laksinaba thajelaki ba masing yamlaba central forcing kadai da satkrabage kuki khulai paiba singa training piduna migi yumai thabagi thabak satharakli chairak asida kanto sabal da tholiba thodok asibu yengsin masatkiba member of parliament amada ulakliba thong ikai ningai ni miyangi mihut sing tumina leisinbagi matam natre center da khong thilaga wangang bangam gadabani maduna trabadi miyamgi asawbana makoigi mathakta onlakloi hainai leite MP amada Central Security Force na ulakliba thong adu hairagadi resign tawbada matik sarabani haina makata ki wakami famadu da saru yakiba singna liangmai naga misam taruk hatpada senaba khudimak faduna serak pigadabani su agreement handoktuna proxy war lab kadabani KNP bu terrorist organization ni haina lauthokadabani nemsa kip gendage deputy chief minister ge fam lauthokadabani lone yadaba maungda sajinba khul sing takhaigadabani haiba demand sing yauna kholau kya lauki kanto sabal thogiba yung taruk mai tharibado army defense amadi home amadi central security force anigi marka thokko thabakne chagi mai singado masina takpadi central government na su amadi nansu militant singbu support tawudan da training pibada natada salary pibada natada makoi phawada mai thaba amadi mi hatpada chawna yawe absidi yam open oira wakhone maram aduna government india na khudakta asugumlaba hongdo wathosing proxy wars na si lepkadabani aduga loinana state government su nathau masak khangna government ama oibigi nating phudokna lamdam asigi miyam amadi praja singi fundamental right punamak kangadabani paugi marakta naten bre amtang nominase Akoi rice, akoi agro mining associates na miyam gidamang amuka su panganjare fortified rice haplaba cheng, akoi fortified added rice. Season nabiu kana balobiu miron mimama amadi punung da lediba angang dagi na chawrak laba phawbada masa sondam nadamba mahi masing da puning changdaba chawdam thinba brain son mana chingba kaya ohelakpa yabadagi ngakthokpa ngamba makup ta na sugai raba cheng da micronutrients haptuna amuk chengi mawong matawga chak manana semlaba cheng makhal amani fortified rice. Akoi fortified added rice asi fasaina su ayaba piraba Bharat Sarkar na ICDS napsa midday meal na chingba scheme kayada fortified rice haptuna miyam da phanganbagum chak manana phanganjari bani masida iron folic acid vitamin B12 na chingba machal suna yauri atopa lamga changdam na duna quality leina puthoklaba hekta makthongduna chaba yaraba chengi akoi fortified added rice seasonabiu akoi fortified added rice Baikotana piri maruchik patin sing dagi ngakthok patanatana atopa kanaba sing khudamoina pambi singbu marahena sathanba amasung phau pambi singbu masahena pokhandona phauthok asuki matik lahele matam sangna tin tahande hanjan hidak sajana bagi mathau tahande buyers ke baikota lau balomi singda thajabaga loinana hena saukhat halle amasung lomi singda akiba amata lehande Buyer Council activity Pauthava Sinkhaki Ngathong of Semani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga, Link Krabamatung, Numini Pani Dagina, Tarani Toyfogi Manung da season of Vigadabane. Quite Satiba, Napi Makal Kudimak Pusu, Mangan Bangame. Maramasina, Kuling Nepiki Sading Hanthale, Loinana Adong Sentok, Hengat Halle. Lomi Singi the Muktadi, Buyers Council active na, Quite Faraba Pambaidi. Break Mutung the Makata Boxing Pizzeria. Joint Administrative Council of M2 and MGO na lengakta demand kya taladuna sathari versus wag strike kongjang sawaladuna Bishnupur District Headquarters amadi Lampel Pata leba Minor Irrigation Department ge employees sing thabak leptana wakan mifam satakrai sayol ama farak laba kongjang asida lengang na tasin usinadana leitholabadi makha taba akanba kongjang sangsilagani haina JSC ge President RK Basumani na section wa thamnakli Sis wag strike asige saruk amoina All Manipur Government Drivers and Technicians Association asinduna Bishnupur District laiba lenga ke employees singna district asige DC complex ta wakan mifam sathaki kongjang aduga mari lenana RK Basumani na hai JSC na lenga ta taliba demand tara gi manungda thangjan mit suti ohenba natana atai demand sing di pidri amoromda central lenga ke employees singi DA DR asi sada humpu fangli state asige employees singi sada tara nipan mangjarga leiri bane marmaduna nipan super pay commission gi term and reference ki matung ina saliba sahi asige
January ki tang amadagi sothana leiriba DADR asi sada taranipan haptuni state employees singda pigadabani haiki amaronda Manipur lenga ki terminate benefit ki senfam asi lupa crore samaga yankhai leri hairiba senfam asi pithokpa ngamnaba thabak tawbagi matam asi sayi humpudagina humpuni thoida sangdonaba demand tawbani asiguma maram saba demand kya tanbada lengana khangsinadaba haibasi yabangam loi jesina sangsileba khongjang asi haurakliba lairik laisu hairaba lenga ki thabak tawrakadaba mioi kya gi saruksu yauribani maramaduna khongjang asi da sogitminaduna apaba lamdam ama oinaba honaminasi haina phongdokhi Hojik Manipur Sarkar ki makhada hangna leiriba post lising yankhai mukchi hojik kudakta mention mangamaroi do ponina employee me amda sinmi me amda piriba burden je achida tawdana koina paralysis ohendana government ki sector amda paralyze oide akoi leiriba employee humpu lising humpu do jingina suraga government da short oibanina aduna hojiki ji kudakta mention matam jangani aduna maram moraga masigi changi matam jireju sahi ani hi matam ji sangdok piraga asmaina tenjal laga koi ge kaino me amji benefit ching ji pibi raga koi da mangi ba hujik chaliba Manipur Government Services Federation, Manipur Secretariat Service Association, Manipur State Pensioner Union amadi Manipur Secretariat Drivers Union na tabak tawba singi pension satpagi matam sahi umpunithoi ohalu nipan suma pay commission gi recommendation tawnaba commission ama sembiu National Unified Pension System NPS UPS ki mahuta hangi all pensions scheme OPS ohalu contract casual amadi master role gi leiriba Tabak Toriba Singh regularize Tahanbiu, strike Toringai, Matamda, Walkers Singh Anoba recruitment over Lepu Amadi, Thang Janamit, Suti, Leramba, cancel Tokiba order, Handokoda Bani Haiduna Sangsilak Pass, his work strike Sagotana, SK Women College, Nambol Gitising of the non teaching staff Singha, Matam Kotabas, his work strike Sataba Hokibaluna College, Tawakan Mipam Satakray. Central Employees Singidi, IPA Commission, same Nabagi, Makogi, Commission Ama. CM dana 2025 November dagi moi sigi yenghin ba hawre haiba IP commission se January 2026 dagi soidna effect tawrani habgi lakho kusu leigre adubu akoi gidi state ki employees gidi haiba IP commission gi sigi commission se moi CM ba leitri aduna masigi se athu bada sembiraga akoi su IP commission se bibinaba tawbiu habani Amuko Poirei Leimarol Amuova Core Amadi MSM na puna sangsilapa campaign Indiana Samgat Pakune ki lanmin terrorism ki thong sathaduna misam miyam ki lantum mihat mipun yum kai mai thaba khudak telefalo haibasi ki makhada TYW takhel TYDA takhel awanglikai UYC takhel Devakol TYBC takhel mamanglikai takhel apun mamaira paibi amadi takhel village authority na sinduna takhel panthobi kaitel dangasi maike dong miyam na wakan mi pham sathakrai wakan mi famadu da saru yakibi longjam ongbi manglem gi kaubi mioi amana phongdor kibada handak kanto sabal da kuki lamen tu henba singna yum mai tha ki baibasi lamdam asigi yellow purup singbu muthanaba center na insilak pa lalong amani haina lawi masida manipur gi lengak pairi ba angam mathok singsu yawrabara haibagi singnaba leirei state asigi yellow mi muthanaba satharak pa lalong asi miyam na yabangam loi manipur lengang na su tumina leisin pham thokte nakal ama khaktagi oiba mijeng thadokuna apunbagi wakhalonda lamdam asida tholiba irang ase athubada loisina ba lengang na hona bi amadi mapanagi sangsilakpa mitop sing takthokadabani haiki Si Minister sina kuki gi maikai somda kangpo pida susanpu da adagi amada mokhaina salura si Minister na salu raga mafam kaya da akhoi gi naga gi lambian da ni khangde maitai gi khulak ni khangde ngha laidana kuki sina sum akhoi ji deise temsingna ra ko je masia akhoi gi wakhalon dadi Manipur Sarkar jisu India gi kainoda lalongda adum laire hana khanjani India government na amuktang khanthabiduna amagi mathakta natraga amagi mathakta awa ana thokiba natraga amaga khatna chainaba phuna hatoknaba asigumba thaudok kaya si aikoi pamjede maram aduna India government na nungsibiduna amaga amagi mathakta misang mikhai naidana pukning amata wakhal amatagi mapana Manipur da lairiba aikoi phurupum na magasi nungsi chanana laiminaba hutnabiu haibis
Khangabokta leiriba Thobal District Hospital manungi lambi ayamagi phibam yamna phatre hospital asigi lambi ayamagi koilas kai kraba matungda mari lenabasingna manung matam sana yengsin bidaba amadi semjin bidabana hospital asida ana layengi damak lakpa miyamda awaba ohelle phibam phatraba lambi asi semjin bio haina Khangabong Development Society KDS ki maikedi mari lenabasingi mafamda taksilakle KDS ki secretary Laistrom Milena thador ki base rolamada lenga ki makhada salairiba ana layeng sang amagi campus manungi lambi fawba matang matam sana semjin mangamdaba leibak miyamda khudongsa da mai unhan bahaibasi afaba leibaki khanba lengak amagi masat nate Khangabokta leiriba Thobal District Hospital asida Thobal maikegi oinadi khwaidigi sawba lengaki hospital oiribani marabadra hospital asigi infrastructure amasung campus manungi lambi thongsing asi mari lenabasingna hainaba amadi complaint tawba ngaidringai da semjin biu hairi Manipur lenga na mating thong na maromdom lepsa bangam dabana India lenga ki yaka yengai da lamdam asi lekha tarak pane haina all Manipur kanba Imalub Amkil gi president Laurembam nganbi na phongdorli wapam asi mamang saida nauna sapong khiba apunba Manipur ima AMI gi ahan mamapokuman thoramda phongdokibani Kwakatel Tidim Ground Community Hall da pangthokpa thoramadu da Laurembam nganbi na hai lamdam asida leriba illegal immigrants singna yellomi oiriba miyam da landarak laba fawba lenga asina kariumba khongthang amta lokhatana India lenga na Manipur bu thugaina ba thengkhang kya da hona duna lakli ngasi maksu leptana honari aikoi gi pali balengak asina maromdom lepsa bangam dabana India lenga ki yaka yengai da lamdam asi lekha tarakpani mahana makha taraduna hai kuki illegal immigrants singna sanari balila asi yellomi singna khangmangam laga mapangal kalle hairiba India lenga na khangmangam dabagi fibam amada leiriba asi tawshinabani haina lawi hojik lamdam asigi miyamna phangpham thokpa hak phangmangamdre India gi democracy asi Manipur gi singdol lansilakpadadi leitre asan miran naiba India lenga ki firep asi hongdok hopuna fagani matuna tarabadi Manipur gi miyam asi mikha ponba pamdaba igi irem khakni haiba sabsana khangangani haina mahana phongdokki Sahi tare khuntak padadi masana administration tawbanina chap mana ji haiba matam da manaraga haubangamgi adubu huji ekoi Manipur gi mi asuk yambana hauraga su administration di India gi makha da leibanina moina paramilitary force mayam ama thajallakanda michang mikhai nai bagi thabak thawok jatharakpa asugumba thawbok thawram sing sina Manipur gi praja gi imai ibel sing punamakse aduki matik wari bani pukchen pikpa minister sing MLA singna Manipur amasung India nga igi Manipur gi awaba pak lekhiroi adubu mamaida Bangladesh amasung Nepal na wagi ba dumaina tawrok kani tawrok oi haibase masina sana administration pairi bana khangbibam thoi Students Union of Kanglipak Suk State Level Spelling Competition amadi Kanglipak Apun bagi ari balon gi wahan thok sangdam na bagi thoram sahi asigi oinasu mathang tha August gi pangthok pa horagani haina sukna khangalakli hiram asigi matang da mobilizing subcommittee gi convener Ranjit Kumar na hai sukna pangthok da by spelling competition asigi oina class 5 to gi 7 amasung class 8 gi 10 fawbada category ani thona pangthokani amarom da ari balon gi wahan thok sangdam na ba sina post graduate fawbada tamliba mahiroi singna saruk yaba yagani spelling competition gi oina mathang tha August gi tang 13 da ahanba preliminary round pangthokani masidagi khangalaba mahiroi singna September gi tang 3 ta pangthokadaba anisuba preliminary round da saruk yagani loinana September gi tang 13 dana final round pangthokani nakalamorom da ari balon gi wahan thok sangdamna bana September gi tang 3 ta preliminary round pangtholga September gi tang 13 da final round pangthokani hairiba competition ani asigi makomathang taraba mahiroi singda sel gi mana lupali sing kun taramanga amadi taragi senpham pigani loinana certificate amasung memento singsu lanthokani final yoba ngamaklaba mahiroi singdana consolation prize lanthokani hairi Sungna sai kudingi pangtokuna lakwa handaka karani torek shuba Suk State Level Spelling Competition amadi sai kudingi pangtokuna lakwa handaka nipalak shuba kanglaipa kumbagi ari lon kangloni wantok samdumnaba hairiba competition ani achi dak sahi isingani kunturuki oinasu pangtok saragani spelling competition sangi oina category ani legani class 5 to 7 toga ani shuba category da class 8 to 10 amadi ari lon gi oina post graduate tamliba mahiroi singna haibadi master powder tamliba mahiroi singna saruk yaba yagani spelling competition asi lagliba August ki tang 13 da first preliminary round pangthoklaga masida khangalaba mahiroi sing aduna
second round bidamok lalu September di tang terukta pangtokani aduga September date 13 da final round pangtokani aduga ari belon gi oina lalu September di tang terukta first preliminary round pangtoka September gi tang 13 da final round pangtokani. Signing School Imphal ge alumnus Colonel Nasim Akhtar bu Indian Army ge Brigadier ranked promotion pina bagi ayaba pirakhiba du ge damak Signing School Imphal Alumni Association anungai ba phongdorle iramasi matang de association asina thadorok pasirol mana hai Uttar Pradesh ke Gorakhpur da pokhiba Nasim Akhtar ase kumja lising masamapan Manipur tareta Signing School Imphal da tamba hoke loinen kumja lising masamapan Manipur dra manga da National Defence Academy da makha tana tamduna kumja lising masamapan Manipur dra mapan da Army Service Corda Commission Tauke, Colonel Nasim Akhtar, Hosi New Delhi, the Laiba, Directorate General, Border Road K Headquarters, the Mathau Pangtholi, Mahana Brigadier Gay ranked the promotion from Bahabasi, Chinese School Imphal Gilem Jania, or Rebel Mingsani Haina, Serolosina Makatari. Tuan Basin from the Laiba Mui, Samangaga, Humpunifana Saru Yaduna. Fire Service ke headquarters tang ngasi Nipan Super Mega Basic Fire and Life Safety ke training program ama pangthokre Manipur Fire Service Department asilaga pangthokiba training program aduda tuan ba school ge oza sahum ga humputaret industry singi employee nifum doi hospital ma de healthcare singi doctor amasung atai staff puna sam ga contractoruk tuan ba hotel ge staff ko namadi oil depot ge staff ani na saruya ke training program asi pangthokgi marui ba padam de tuan ba sinpham da thabak tori ba mioi singda fire safety practical skill hengan anbane masina khudong thiba ama thorakpa matamda athubugi oina section thorang lokhatuna araiba mongda mayokna bangam hangani hairi Tenopol District ki manung sanba Sonjang Khuldage nupi ama angang unaraba matung ikui dana masage phibam ka hena sokselakpadage mafam adu da laiba Assam Rifles na mateng pangduna mama masani ki punsi kanba ngamkhrei hiramaski matangda Assam Rifles na phongdorpugi matungina Tenopol District ki manung hanjinba Sonjang Khuldage nupi ama angang nupa masa ama unaraba matungda masa ka hena sokselakpadage khulgi secretary na mafam adu da laiba Assam Rifles ki mateng nirake nupi adu atubada laing sathar daba yadabadage Madugi Pibam Lake, Assam Rifles na Kudakta Gari Putokuna Nupi Adugi Mapuroi Bamadi, Poko Dangari Ba Angang Aduga Konana Medical Facility, Nintina Labam upon Amada Yauna Bahonake, Mako Singadu Mangzona Ambulance Ke, Taurang Toroga, Taman Bamapam Amada, Puraklabamatung Medical Facility, Nintina Laba, Mapam the Ambulance Aduna Puke, Assam Rifles na, Konglay Tuna Honakiba, Taurangi Matena, Mama Aduda, Matota, Batrim and Piduna, Angang Amadi Mamagi Punsi Kanmangam Ke, Lurabatanza, the Lokiba Todang Adugi the Makunjasina Assam Rifles Putaga Pafondo Kehari. Hausi Musanawi Pauxing Pangbigani. Youth Affairs and Sports ki Direction Makada Football Sanaroi Sing Physical Test Auduna. Semi-final Fawwa Sanglaga Final Sanaram Daida Physically Fit Oidrehana Disqualified Taroli Basi Sanaroi Taruki Career Manghan Bagam Mane Yaski Director na Asoiba Sing Kubna Thigatuna TZ English School gi Football Team Asibu. Umpumanga Suba Subroto Mukherjee Football Tournament Sini Kuntarukta Saruya Hanbio High School Asigi Principal L Bulena Apel Tarokli. Iramasigi Matang da Manipur Press Club ta pangthokpa paugi mifam da El Bulena makata na phongdokibada Subroto Mukherjee Football Tournament se school asigi maherui sina sahi kya gi mamang da yauraktuna haukiba sahi lisingani kunmari da National Championship fawwa oirakrabani Tournament asige chana kanglon khanglaba school gi authority da Directorate of Youth Affairs and Sports Yas ki makhada tournament ki organizers singna semlakpa rules ki matungina district level tournament pangthokringai dagi physical test taukiba laikrai test adudasu Yas ki officials sing yaukibani adubu school asigi team na semi final da mai paktuna final sangnam dai mikupta Yas ki director masamona MRI amadi forensic science ki test noina tauragani haina notice tholaki masima Tournament organizers singi rule the yauk dabra haina khalli test ase tawro matungda school asigi sanaroi taruk disqualify oire haina lautholu pisi niyom sumde karigumba physically fit oidrabadi hanadagi lauthopam thokpani final match ta Yaski director gi maikedi gi notice tholokiba se kupna nainaduna hanagi selection aduda final sanaba yahanbiyo haina phongdorkli ada akhoi hojiki akhoi school gi akhoi player gi akhoi team gi side gi akhoi apambasi haiba sukmulba 65 Subroto Mukherjee gi state level gi final match asi nongna rearrangement tawraba matungda akhoi gi sanaroi sing asibu
फाइनल मैच सानहनबियु सानबगी अयाबद पिबियु हाबा वफमजे अखोगी ngasi यासकी डायरेक्टर दा स्कूल असगी प्रिंसिपल अमा ओइना रिक्वेस्ट तौजरी हुजिक सही हेल हाइदना रिजेक्ट तौरिबा प्लेयर तरुगसी अखोय हाइबा स्टेट लेवल की टूर्नामेंट असी हौद्रिङै मंगोइना अदि डिस्ट्रिक्ट लेवल हौद्रिङै मंगोइना मसिगी मतंगदा क्या खन्नदुना टेस्ट तौब लोइखरबनी मथंग था अगस्त की तांग मापनदा टर्किस्तान दा पांथोकदबा लिसिंगनी कुंतरुक के एशियन ट्रायथलॉन जूनियर कप दा मणिपुर के सरुंगबम अथौबा मैतै खलकपदा ट्रायथलॉन एसोसिएशन ऑफ मणिपुर नुवाइबा फोंदोरकली सरुंगबम अथौबना सही असिदा पांथोकिबा नेशनल ट्रायथलॉन चैंपियनशिप दा पीखिबा परफॉर्मेंस दा युमफम ओरगा एशिया ट्रायथलॉन जूनियर कप असिगी दमा खलकखिबने अथौबना सरुक याबा चैंपियनशिप खुदिमकता लेबाक असigi अहेनबा मिंगचत पुरकपो ओइरसना हाइना एसोसिएशन असigi माइकेदिगे याइफे पाउजिल पिरकली Hoji mungasi state asida oikiba inga sagi pau pizari ICAR Regional Center Lampel Pataki phangba report ki matung inga state asida khwaidagi sabagi sang Celsius degree kunipan oiki khwaidagi ingmagi sangna Celsius degree humdoi dasmik mangani nuksiti awbising manilgi sangna ayukta sada Manipur humdoi masung nungthilna sada humdra taret oiki nong subigi sangna millimeter ama dasmik sinoni Loishalakpada maruiba pauksing mukana phangmigani Liangmai Naga ki miyoi taruk hat kiba thongdokta senaba atai miyoi sing lakliba numin ini gi manungda fargani haina Home Minister Govindas konthok jamna phongdokre Indian Army ga nakna lairiba kanto sabal da kuki singna maitei gi yum mai thariba se Central Force mathau tawdre State Force thamdraga de masina aroiba oiroi haina Samajwadi Party na phongdorokli United Naga Council UNC na sangsilba inter-district economic blockade ki khongjang asida ngasidagi kokomina summa phungphana sawgalagani lauthokre Manipur High Court ki MSCT dashboard amadi High Court ki judgment order upload tawduna information subsana yawba software ani ngasi launch tawkre CRPF की Cobra Unit na garang ayuk Kukizo Council amadi Kuki NP Manipur ki thaupuba Dominal Haukip ki yumda red chathakrai Amasung MSPDCL amadi MSPCL ki kumjalising ni tarama panda pangthokiba recruitment ki result atuba matamda haidoktrabadi office solution magi khongjang sangsilagani hairi Hoji Pau Unity SKTV News Sandok Chaba Manipuri Pau Mata Sidan Losinjare Manipur Myang ki Punchida Khwaidagi Marui Bai State Asage Lebasigi Amadi Malem Goi Ba I Pau Singdamak SKTV News Pu Minyang Tadun Leviu Pau Yang Biru Sungbam Kana Kurumjari